Sadanba ama mahakna kapthokiba nongmai maruna panbadagi sokle amana sawomna khotlamle AR na layengkhre Kangpat Khulen village dagi Sadanba ama mahakna kapthokiba nongmai maruna amuk hanna thaidorakpadagi masada panduna sokle haire asokpa adu AR na layeng bikre AR na thadorakpa cherol amada Kamjong district ki manung chanba Kangpat Khulen village dagi Wesper Binod sahi nifugani thoi kauba Sadanba ama Sadanba chatpada nongmai maruna panduna sokpadagi Sasata laiba Assam Rifles ke paramedic na medical aid piduna mateng pangkhre mahak Sadanba chatpada mahaki yet thangba lengjum mayada tunglomdagi nongmaina panbadagi sokhibani mahak su makha tana layeng nabagidamag Kamjong hospital da pukhre haide amaromda IC village dagi Janglan Haukip kauba miyoi ama sawomna attack tawrambadagi sathina sokhre mahak Assam Rifles ki kangbuna medical support piduna pangba yaba mateng panglaba matung Kamjong hospital da makha tana layeng naba pukhre haide IGAR South ki cherol amana hai Sadanba chatpada sawomna Janglan Haukip ta attack tawrakpadagi asok apan adu nangkhibani mahak khudakta Assam Rifles ke IC post ta purakpadagi paramedic staff singna khudaki oiba layeng chathakhi mahaki kok amasung oi thangba khutta thina sokhi haide Assam Rifle na khudaki oina asokpa adugi mateng pangbi bagi damak khunja singna thagatba phongdokhi ariba nongmai maru phangle Thawal police aduga Thawal CTO gi apunba khupu amana ngasi ayuk Thawal moijing awang lekai da thi humbagi thavak chathakre imung nifurom gi miyoi Samaga kuntra verify tawkhi adubu chingnaba miyoi amata thengnakhi de haina police ki pawda hairi police tagi phangba atopa paw amadana national highway pakthoknaba waithok sing kakpada ariba matamgi nongmai maru sahumga kun mari phangle hairi maru sing adu 303 ni nongmai maru sing adu Lilong PS ta makha taba thavak lokhotnaba sinakre hairi atenba matamgi manungda haingangda electric cable car uba phanglagani Haingangbu malemgi thakta tourist spot ama oinanaba semgalakibagi manung channa electric cable car su loisilakpaga loinana miyamna atenba matamgi manungda uba phanglagani wafam asi haingang panchayat amadi DC block anina khusamnaduna haingang lai haraubam community hall da pangthokiba job card holder singda hand sanitizer amadi face mask yenthokpagi thoramda haingang United Club Organization hukogi general secretary Tondang na paumi sing da phongdokhibani mahakna makha tana hai laingak na hingang ase international gi thakta tourist spot ama oinanaba semgal agani haina laukthokibagi matung inna haingang ase chakhot khongthang da khumang chawksilagle sahi chahi gi oinasu kendra sida tongan tongan ba ward ki member club sing amadi intellectual kaya yauna sakhot khongthang gi lamda achoba thodang lomina duna lakli haingang sakhot pahai basi aikhoigi amata ngairaba pandamne aduna ngasi di haingang da isingi awat pa leitre yumthong khuding da toti piduna afaba ising pithakpa ngamle lairikti hairaga thavak phangdraba miyoi kayasu haingangi part amadi singi mafam singda nga yokpa amasung farm kaya semgatuna matam gi oiba work culture kaya sagatpa ngamle adu ta sunatana thavak tokjaba sutidi phangjadaba ahal amadi imung manung kaya gisu ngayaktang oirabasu pothajana haiduna mafam hida eco park amasu saba loisilagle sericulture department ga khusamnaduna chakhut khongthangi oiba kari tawba yabagi haibasu midyeng thamle loinana haingang asi malem gi thakta sakhangnaba tourism gi part ama oina cable car sembada natana marjing polo complex su semgatle loinana marjing da tourist lodge saiduna foreigner singe laifam amasu PPE model semgatnaba kanna honari UP da nupi doctor ama mayum da hatlamle top box set research tawgi haina namthak tawraga yum da changlakpa nupa ama na chahi 39 rom surabe dentist ama masagi mayum da hatoklamle UP ge agra da thokiba sabuk ngabuk ki machat chatpa nupa duna Dr. Nisa Single thang na thillaga mahaki makhanaw kakthakhi mahakna siba matamda imung manunggi miyoi sing atopa kada laibani hairi Thogdok adu UP gi lusingba kayana nungaitaba phongdokre atopa paw amadana Uttar Pradesh ke Prayaganj da hu chenba yu thaklubadagi miyoi taruk sire aduga
taraga mangana hospital da laikanakre hu chenba yu dukan dage leiruraga thakpani haire liquor shop adu matai manauna chalaibane makoi police na fare yu gi sample test tawna bathakre mara leibasing lemna tharoi haina district authority na haire COVID-19 vaccine da VIP amade non VIP category leiroi harsh burden COVID-19 vaccine laibak asigi miyam da phanghangadori ba sida VIP amade non VIP haiba category khairoi chap manaba mijeng da hairiba vaccine ase laibak asigi miyam da phanghangani haina Union Health and Family Welfare Ministry na phongdokre mahakna makha taraduna hidak ase tha ani phawbugi manungda laibak asigi miyamda phangalagani haike amaromda Pradhan Mantri Narendra Modi na phongdokhibada India na COVID-19 thengnabada yamna singthaningai oiba landmark ama oire laibak asigi oina miyoi crore taraga humdoi hena test tawkhre haire prithivigi oina yengnabada laibak asigi COVID-19 na siba amadi positive oiba khwaidagi nemna leiri hainasu phongdokre COVID-19 की वैक्सीन डोज अनीदा लुपा लिसिंग अमरोम ओइरबा याई सेरम इंस्टीट्यूट मालेम पुंबदा संदोरकलिबा COVID-19 की वैक्सीन साबगी थबक तौरिबा सेरम इंस्टीट्यूट ऑफ इंडिया की CEO आधार पुरावाल ना फोंदोखिबदा ऑक्सफोर्ड COVID-19 वैक्सीन असी लाकलिबा कुमजा 2021 की फेब्रुआरी दा हेल्थ केयर वर्कर अमदे अहल ओइरबा सिंगदा फंगहलगनी हाइना फोंदोखरे अदुबु मिसम मियाम की ओइनदे अप्रैल दा फंगहनबगा लोइनना मथौ ताबा वैक्सीन असिगी डोज अनीदा यामलबदा लुपा लिसिंग अमा ओइगनी हाइरे लैवाक असिगी मिपुम खुदिंगमक्ता फंगहनबदे सही अनीदगिना अहुम फाउबा संखिबा यारी हाइनसु मखा तारे वैक्सीन असिगी कानाबगी मतंगदा हंगबदा महकना फोंदोखिबदा ऑक्सफोर्ड एक्साट्रास इनेका वैक्सीन असे अहल ओइबा सिंगदा हाइनिंगाई लेतना कानाबगी खुदम लेरे हाइखे अदुबु पिकलिबा अंगांगसिंगददि अयाबा फंगलबा मतुंगदा थागनी हाइखे इंस्टीट्यूट असिना फेब्रुआरी थादगे था खुदिंगी वैक्सीन डोज क्रोर तरा सानबा पांडम थमली हाइनसु मखा ताखे महकना मखा ताना फोंदोखिबदा वैक्सीन असिगे पीनबगी बांग्लादेश नतना अतोपा लैवाक अमता यानाचे इबा लेत्रबना भारतना अहानबा प्रायोरिटी नि हाइखे US प्रेसिडेंट डोनाल्ड ट्रम्प की मचानुपा पॉजिटिव ओइरे US की प्रेसिडेंट डोनाल्ड ट्रम्प के अतोनबा मचानुपा यंगेस्ट सन बाइरेन COVID-19 पॉजिटिव ओइबदगे होम आइसोलेशन तौखरे हाइना एजेंसी की पाउना हाइरे पाउ असिना मखा तारादुना डोनाल्ड ट्रम्प अमदे महाकी नुपीसु हानना COVID-19 पॉजिटिव ओइदुना लायेंगबदगे फगलकपा लैख्रबनी हाइरे